ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯔꯒꯔꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯁꯦꯝꯕ ꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯣ ꯅꯠꯇꯦ ꯁꯤꯒꯤ ꯂꯦꯊꯣꯠꯁꯦ ꯀꯩꯅꯣ ꯁꯤ ꯆꯤꯀꯟ ꯄꯣꯇꯥꯅꯦ ꯁꯤ ꯂꯩꯔꯦ ꯇꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨ ꯁꯤꯅ ꯀꯔꯤꯅꯦ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯦꯕ ꯅꯪꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯍꯥꯡꯕꯗꯣ ꯆꯦꯂꯦꯟꯖꯁꯦ ꯁꯤꯁꯤꯅꯤ ꯇꯧꯗꯣꯏ ꯑꯩꯈꯣꯏ ꯃꯔꯤꯅ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯁꯦꯝꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯣꯏꯗꯕꯤꯗ ꯃꯤ ꯂꯤꯁ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯃꯆꯥ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯁꯦꯝꯃꯤ ꯃꯥꯅ ꯁꯦꯝꯃꯤꯁꯤ ꯕꯔꯒꯔꯁꯤ ꯇꯤꯟ ꯌꯣꯠꯂꯦ ꯄꯣꯠꯁꯤ ꯁꯤꯅꯤ ꯂꯩꯔꯤꯁꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯅꯍꯥꯟꯒꯤ ꯇꯧꯗꯣꯔꯦ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨꯅꯤ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯂꯩꯔꯦ ꯑꯥꯀꯥꯁ ꯂꯩꯔꯦ ꯑꯗꯒꯤ ꯁꯦꯡꯇꯥꯎ ꯂꯩꯔꯦ ꯑꯗꯒꯤ ꯁꯦꯡꯇꯥꯎꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯤ ꯀꯩ ꯀꯧꯒꯦ ꯑꯗꯨꯝ ꯁꯦꯡꯇꯥꯎ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯕ ꯁꯦꯡꯇꯥꯎ ꯑꯁꯦꯡꯕ ꯃꯤꯡ ꯁꯦꯡꯇꯥꯎ ꯑꯗꯨꯝ ꯀꯧꯔꯦꯕ ꯑꯗꯨ ꯌꯥꯝ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤ ꯌꯥꯝ ꯇꯣꯉꯥꯟꯕ ꯆꯦꯂꯦꯟꯖ ꯑꯃꯈꯛꯅꯤ ꯕꯔꯒꯔꯅꯦꯕ ꯌꯨꯝꯗ ꯉꯁꯥꯏ ꯁꯦꯝꯖꯕꯅꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯅ ꯁꯦꯝꯕꯤꯕꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯣꯀꯦ ꯃꯥꯏ ꯈꯔ ꯐꯥꯎꯔꯦ ꯑꯗꯨꯅꯅꯦ ꯑꯗꯨ ꯃꯌꯥꯝ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤꯗꯤ ꯆꯦꯂꯦꯟꯖꯁꯦ ꯑꯉꯝꯕ ꯃꯤ ꯑꯃꯈꯛꯇꯅꯦꯕ ꯈꯟꯗꯣꯏꯁꯦ ꯃꯤ ꯑꯃ ꯈꯟꯗꯣꯏꯅꯦꯕ ꯃꯤ ꯑꯃꯁꯤꯅ ꯃꯤ ꯑꯍꯨꯝꯁꯤꯗ ꯄꯅꯤꯁꯃꯦꯟ ꯄꯤꯗꯣꯏꯅꯤ ꯌꯥꯏꯀꯣ ꯅꯣꯏ ꯑꯉꯝꯕ ꯃꯤꯗꯨꯅ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯥꯄꯟꯅꯤꯀꯣ ꯁꯤꯁꯦ ꯕꯔꯒꯔ ꯃꯥꯄꯟꯅꯤ ꯁꯤ ꯂꯩꯔꯦ ꯃꯥꯗꯤ ꯍꯩ ꯃꯍꯤ ꯊꯛꯇꯦꯅ ꯃꯥꯅ ꯈꯔ ꯀꯩꯅꯣꯅꯤ ꯂꯥꯏꯔꯕ ꯑꯗꯨꯅꯤ ꯁꯤꯅꯤ ꯇꯧꯗꯣꯏꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯃꯤꯗꯨꯅꯤꯀꯣ ꯐꯥꯔꯁ ꯇꯥꯗꯣꯏꯁꯦ ꯑꯃꯈꯛꯇꯅꯤ ꯈꯟꯗꯣꯏꯁꯦ ꯑꯗꯨꯗꯤ ꯌꯥꯔꯦꯀꯣ ꯒꯥꯏꯁ ꯁꯦꯛꯁꯟ ꯇꯥꯜꯂꯤꯅꯦꯕ ꯑꯍꯨꯝ ꯆꯥꯕ ꯃꯤꯗꯨꯅ ꯉꯝꯗꯣꯏꯅꯦꯕ ꯑꯇꯩꯗꯤ ꯑꯅꯤ ꯆꯥꯔꯁꯨ ꯌꯥꯔꯦ ꯑꯍꯨꯝ ꯆꯥꯕ ꯑꯅꯤ ꯌꯥꯎꯁꯜꯂꯛꯑꯗꯤ ꯈꯪꯗ꯭ꯔꯦ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯑꯗꯣ ꯅꯣꯏ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯌꯥꯎꯏ ꯑꯃꯅꯤꯗꯣ ꯍꯥ ꯅꯪ ꯀꯔꯤꯝ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯏꯁꯦ ꯆꯥꯗꯕꯅꯦꯕ ꯑꯗꯨꯗꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯀꯥꯁꯤ ꯀꯩꯗꯣ ꯀꯅꯥꯅ ꯐꯨꯔꯛꯑꯕ so are you ready guys so 3 2 1 नहीं start Isa lupa nih ya. Maldito tuyo. Pulih. Không tầm gì đâu rồi. Không có ngầm gì hết. Bao nhiêu nhà đấy không thử à? Đây rồi. Không mang luôn á. Upai đây phải nó cắt nó không ra rồi nhá. Nang ani ulo lam din na. Hoy sa lupa hôm nào thằng người ma chứ căng mà bắt sai nhang cái nó mới làm hiện bài tay. Chứ không bảo căng ba ye là căng một cái ngàn tay. Hôm mang rồi là pan này cái đó. Yes. Cái pan Đây biết đâu cái gì? anh ấy biết đâu cái nào? Anh ấy làm pan phiến chơi gì?
ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯄꯅꯤꯁꯃꯦꯟꯒꯤ ꯃꯈꯥꯗ ꯀꯨꯝꯃꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯂꯦꯊꯣꯠ ꯃꯔꯤ ꯑꯍꯨꯝ ꯑꯃ ꯃꯅꯤꯡꯗ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯅ ꯄꯅꯤꯁꯃꯦꯟꯁꯦ ꯉꯝꯕꯅꯦ ꯑꯗꯣ ꯄꯅꯤꯁꯃꯦꯟꯁꯦ ꯏꯆꯥ ꯅꯪꯅ ꯀꯩꯅꯣ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯍꯥꯏꯔꯣ ꯄꯅꯤꯁꯃꯦꯟꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯄꯅꯤꯁꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯉꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯅꯤ ꯁꯟ ꯋꯥꯏꯅꯍꯟꯒꯦ ꯃꯣꯏ ꯃꯁꯦꯟ ꯁꯟ ꯋꯥꯏꯅꯍꯟꯒꯦ ꯆꯥꯕ ꯊꯤꯕꯣꯡ ꯑꯩꯅ ꯂꯣꯏ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯃꯣꯏ ꯑꯅꯤ ꯆꯥꯍꯧꯕꯅꯦ ꯑꯗꯨꯗꯨꯒ ꯑꯍꯨꯝ ꯆꯥꯕꯩ ꯉꯝꯃꯦ ꯑꯗꯣ ꯃꯣꯏ ꯑꯅꯤꯁꯦ ꯑꯅꯤ ꯆꯥꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯍꯥꯟꯕꯗ ꯑꯅꯤ ꯋꯥꯏꯅꯍꯜꯂꯒꯦ ꯑꯗꯩꯗꯤ ꯑꯉꯝꯕ ꯃꯤꯗꯨꯒ ꯐꯥꯏꯅꯦꯜ ꯔꯥꯎꯟ ꯇꯧꯗꯣꯏꯅꯦꯕ ꯔꯥꯎꯟꯁꯦ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯆꯠꯀꯦ ꯐꯥꯏꯅꯦꯜ ꯔꯥꯎꯟ ꯇꯧꯔꯒ ꯑꯀꯥ ꯃꯤꯗꯨꯅ ꯑꯃꯨꯛ ꯈꯣꯡꯄꯥꯡ ꯀꯥꯎꯕ ꯕꯛ ꯕꯛ ꯍꯩꯇ ꯍꯪꯒꯣꯏ ꯆꯣꯡꯍꯟꯒꯦ ꯂꯥꯁꯇ ꯅꯠꯇ꯭ꯔꯒ ꯕꯨꯛꯇꯟ ꯏꯔꯟꯒꯦ ꯑꯉꯝꯕ ꯃꯤꯁꯤꯅꯅꯦꯀꯣ ꯑꯉꯝꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯈ꯭ꯋꯥꯏ ꯃꯩꯊꯤ ꯇꯥꯍꯧꯕ ꯃꯤꯁꯦ ꯑꯅꯤꯁꯦ ꯈꯟꯗꯣꯛꯈ꯭ꯔꯅꯤꯕ ꯈ꯭ꯋꯥꯏꯗꯩ ꯂꯥꯁꯇ ꯂꯩꯍꯧꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯕꯥꯛ ꯃꯈꯥꯁꯦ ꯍꯥꯏꯐꯦꯠꯇ ꯎꯕꯤꯌꯨ ꯂꯩꯕꯥꯛ ꯃꯈꯥꯁꯤꯗ ꯊꯔꯣ ꯃꯔꯣ ꯑꯣꯜꯍꯟꯗꯣꯏꯅꯦ ꯃꯣꯠꯇ꯭ꯔꯤꯕꯣ ꯃꯣꯠꯂ ꯑꯗꯨꯗ ꯇꯧꯔꯅꯤ ꯑꯗꯨꯗꯤ ꯒꯥꯏꯁ ꯄꯅꯤꯁꯃꯦꯟ ꯑꯝꯇ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯇꯧꯕ ꯅꯪꯅ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯀꯩꯅꯣꯁꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯊꯟꯋꯥꯏ ꯂꯥꯏꯟ ꯊꯝꯅꯗꯣꯏꯔꯕ ꯊꯧꯔꯤ ꯆꯤꯡꯕꯤ ꯇꯥꯏꯞꯇ ꯑꯁ ꯄꯣꯠꯁꯤꯗꯤ ꯕꯦꯔꯥ ꯁꯤꯒꯤ ꯂꯥꯏꯟ ꯑꯅꯤꯁꯤꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯠꯆꯥ ꯑꯠꯆꯥ ꯑꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯦꯟꯗꯣꯛꯈ꯭ꯔ ꯁꯣꯝ ꯅꯥꯀꯟꯗꯅꯤ ꯑꯗꯨꯗꯤ ꯑꯍꯥꯟꯕꯩꯁꯦ ꯀꯅꯥꯒꯅꯣ ꯑꯩꯒ ꯋꯥꯏꯅꯗꯣꯏꯁꯦ ꯑꯁ ꯍꯦꯔꯣ ꯑꯅꯤ ꯋꯥꯏꯅꯍꯜꯂꯒꯦꯕ ꯐꯔꯦ ꯐꯔꯦ ꯈꯔ ꯂꯥꯛꯁꯜꯂꯣ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯔꯦꯗꯤ ꯌꯥꯔꯕꯣ ꯅꯀꯣꯛ ꯋꯥꯏꯅꯔꯣ ꯑꯀꯥꯁ ꯅꯪ ꯄꯪꯉꯤꯗ ꯂꯥꯏꯟ ꯃꯅꯥꯛꯇ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯚꯥꯏ ꯅꯪ ꯌꯣꯠꯇ ꯂꯩꯒꯤꯅꯣ ꯌꯣꯠꯇ ꯉꯥꯛꯀꯅꯣ ꯁꯣꯝ ꯅꯥꯀꯟ ꯈꯔ ꯂꯥꯛꯑꯣ ꯌꯥꯔꯦ ꯅꯕꯅꯤ ꯌꯥꯔꯕ ꯀꯩꯅꯣ ꯍꯣꯃꯨ ꯏꯇꯥ ꯂꯩꯁꯨ ꯋꯥꯏꯅꯗꯣꯔꯦ ꯍꯥꯏꯔꯒ ꯁꯟ ꯋꯥꯏꯅꯗꯣꯏꯅꯤꯅꯦ ꯅꯀꯣꯛꯇꯣ ꯋꯥꯏꯊꯅꯔꯣ ꯗꯦꯝ ꯋꯥꯟ ꯑꯣꯇꯤꯀꯣ ꯑꯗ ꯏꯟꯊꯣꯛꯅꯗꯣꯏꯅꯦ ꯁꯤ ꯏꯟꯊꯣꯛꯅꯗꯣꯏꯅꯦ ꯁꯤ ꯂꯥꯏꯟꯁꯦ ꯍꯦꯛ ꯃꯅꯤꯡ ꯆꯠꯊꯔꯒ ꯂꯣꯏꯔꯦ ꯆꯠꯄ ꯌꯥꯔꯕ ꯔꯦꯗꯤ ꯑꯣꯟꯅꯕ ꯅꯠꯇꯦ ꯑꯗꯨꯝ ꯋꯥꯏꯊꯅꯀꯣ ꯂꯦꯡꯕꯥꯟꯅ ꯉꯥꯛꯊꯠꯅꯒ꯭ꯔꯦ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏꯒꯤ ꯑꯉꯝ ꯇꯧꯔ ꯋꯥꯏꯊꯠꯅꯔꯣ ꯌꯥꯔꯦ ꯍꯦꯛꯇ ꯌꯥꯔꯕ ꯌꯥꯗ꯭ꯔꯤ ꯉꯥꯏꯈꯣꯀꯣ ꯌꯥꯔꯕ ꯅꯣꯏ ꯔꯦꯗꯤ ꯂꯩꯅꯔꯕ ꯀꯔꯤ ꯁꯤꯅꯤ ꯃꯥꯁꯤ ꯀꯩ ꯀꯩꯅꯣꯒ ꯇꯧꯔꯅꯤ ꯑꯀꯥꯁꯀ ꯑꯀꯥꯁꯅ ꯉꯝꯇꯥꯔꯗꯤ ꯑꯀꯥꯁꯅ ꯀꯥꯈ꯭ꯔꯦ ꯑꯗꯩ ꯗꯥꯖꯣꯅ ꯉꯝꯇꯥꯔꯕ ꯁꯤꯡꯗꯥꯎ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯑꯄꯣꯕꯅꯤꯗ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯃꯥꯒꯤ ꯅꯪꯒꯤ ꯆꯥꯟꯁ ꯑꯃ ꯂꯩꯔꯤ ꯗꯥꯖꯣꯅ ꯉꯝꯇꯥꯔꯗꯤ ꯀꯩꯒꯨꯝꯕ ꯗꯥꯖꯣꯟ ꯑꯀꯥꯁꯅ ꯑꯗꯨꯝ ꯉꯝꯈ꯭ꯔꯕ ꯆꯥꯟꯁ ꯂꯣꯏꯔꯦ ꯑꯗꯨꯒ ꯗꯥꯖꯣꯟ ꯅꯕꯥꯅꯤ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ भाई नंग योत मनाते लगे खरा लाओ दादू नंग मखा तादोरे खरा यार बा भाई 1 2 3 दायो 1 2 3 आयो 1 2 3 के इधर 이 나한테 너희네 아가씨 깔리네 아가씨는 뭐래 요지 아저 아시 아부바니 정도 할라니 요지 아부바니 저 떠오르 마뚱다 시다기 오바 미도네 온도이제 yes winner jinna igre yaraba ready 1 2 3 go okay amko halani ko replay tawne hojiki dazun makok na bagi oiram wala hojiki pose lengban noi tongna lagera yeah ready 1 2 3
Đặt lên con gió. Ngu người ta đi gọi được rồi. Ngu người ta đi mang người ta. 나도 야 나도 온다니라 Cái này mà. 온라니 저기 아니 당연히 온 노래 Cái muốn được hay chả? 자 이제 온 로야 Khi u ra mà nó xin tới trên con nó bảo. 당기지 Anh 오케이 khăn đẹp à? 거기 아빠 버제 한우 당기 떨지 오늘 막 보이면 보이시라고 돌아 올란 게 되지 보이러 더 모자 프리티 타브라 Bây giờ tập này gì bảo? 모자 프리티 Muốn ra thì anh cái này. 니게라 럭소 이마이 프리티 바이비 야래 Các con thú phải không cả. 오로로 꼭 나오니 거마 그만 원되나 Các bác muốn nuôi được hải là dùng nôn. 육노를 디야 육노 매 sana hippo 가 올라 타로 마로 올라 에두 Bây giờ đâu quy đến nó. 바팅도 도로 Cái khai mà ôn được chả? 얌 상하게 시대 시기 거기 두대네 거 시기 거기 시대 보삼 레이자 보삼이 라인 시 보러 Ôn thịt như thế mà phải không? 야래 떠라 hippo 힙터로 уп터로 아스 이마이 야래 Ya đi bảo. Mày chân có. ngasi panismi di aro ibita e 우당기다. 아주디 하이로 살더라. 아주디 매am 와시기 왠지 비디오 사이로 선전하게 매am. 아도 오케이 아무들 하이따라 아주들 매am 라이크 또 비로 쉐어 또 비로 सब스크라이브 또 비로 매am. 라이크 또 비로 또 비로 뭐. 아도 와시기 cái nữa gì? 그럼 레바 로서 나 생각